Lamdam asida Oirakpa Yai Masina Eikhoi Mashel punsinaduna chungsinabagi tangai fadaba leire haina Mapari Ningsing Kollo Manilge Secretary Kapur Yumlembamna Fongdorakle Dr. T.H. Kishan Y. Tokenamadi A. Rajan Laikidaba Chahi Taramanga Suropaki Ningsing Tharanga Mari Lenana Mapari Ningsing Kollo Manil Nasinduna Cherab Court Complex to Leba Mapari Ningsing Konda Pangtokiba Thoramaduda Wafamasi Fongdokladuna Kapur Yumlembamna Hai Kumjale Singani Mapan gi February tara tareta STO Kishan Tokenamadi Rajenbu Kulai Paiba Singna Niaktina Hato Pikibane Numidasi Buningsing Boyna Laikidraba Singi Mafamda Ikai Kumnabut Bane Numidasi Chai Kudingi Tongan Batim Amamamgi Makada Pangtokuna Lakpagum Chai Esigoina Su Eikhoi Amato in a Punsilasi Haibatim Masigi Makada Pangtokle Lamdam Masina Tongan Balukaya SHEMGATNARAKPANA Lubki Ichao Thokle Masina Eikhoi Mashel gi marakta Machoi Tahalaknabagi Maram SOIDANA Oirakpa Yai Maram aduna Eikhoi Mashel punsinanbagi tangai fadaba leire hira masida Tonganba lamda thabak tawriba doctor engineer oza amadi bureaucrat singna kupna naina famthoi lamdam asida iching isaugum changsilakliba mitop sing ase tanthokpa sungamdri khandokpa sungamdri hainasu makna makhatari thawramaduda socio political commentator P Sonamane Manilgis Chairman S. Tikendrajit, Dr. Ambedkar State Awardee Y. Ivetoi, Saite Academy Awardee Sarachan Tiamamadi, Directorate of Environment and Climate Change ki Director T. Brajakumar Su Sarukyaki. Mapari Ningsing Kollo Manila, Lamdam Masigi Miam, CSO, Civil Society Organization Liberiba, Imalup, Sataki Sangstan, Amadi Bureaucrat, Doctor, Engineer, Liberiba Kudamakta, Aquina, Sungsa Minarasi, Haiba, Wayasi, Mayam the Kasari. Maramadu aina nong mada pung kun mari phangi badu dagi pung amamam namtadi lebak siki damakta kaithopiu kaidoge madu tada Manipur gi lamdam siki mayon se tonganba mayon nam phangakani aduga masa masu tawriba akhoi machi ai yengnabane laude moji ayam tawba masidi phajana sitokpa yani